ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯒ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯅꯦ ꯑꯩ ꯀꯩ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯕꯨ ꯂꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡ ꯌꯧꯅꯕ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯑꯩ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯨꯡꯅꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯔꯝꯍꯥꯏꯅ ꯂꯥꯞꯊꯣꯛꯅꯗꯣꯏꯅꯣꯕ ꯊꯃꯣꯏꯗꯤ ꯄꯤꯈꯩ ꯄꯤꯈ꯭ꯔꯒ ꯊꯨꯡꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯅꯔꯝꯃꯤꯅꯣ ꯁꯤꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯚꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯈꯪꯗꯦ ꯀꯩꯗꯧꯗꯧꯔꯤꯒꯦ ꯈꯪꯗꯦ ꯀꯩꯗꯧꯗꯣꯏꯅꯣꯒ ꯑꯗꯣ ꯚꯥꯏ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯌꯦ ꯑꯗꯣ ꯌꯥꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯉꯥꯏꯈꯣ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯈꯟꯈꯤꯒꯦ ꯑꯗꯨꯒꯅꯦ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯗꯨꯝ ꯇꯧꯔꯁꯤ ꯐꯔꯁꯦ ꯃꯇꯝ ꯈꯔ ꯈꯪꯅꯔꯒ ꯌꯦꯡꯉꯁꯤ ꯑꯩꯗꯤꯅꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯑꯋꯣꯏꯕ ꯒ꯭ꯌꯥꯟꯒ ꯁꯨꯛꯇꯥ ꯇꯥꯕꯤꯗꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯆꯍꯤꯁꯦ ꯈꯤꯇꯪ ꯅꯛꯅꯔꯝꯃꯗꯤ ꯑꯃꯨꯛ ꯐꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯄꯨꯔꯥ ꯑꯣꯜ ꯁ꯭ꯇꯣꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯒ ꯃꯣꯏꯅ ꯑꯣꯏꯔꯤꯁꯤꯒ ꯁꯤꯗꯅꯦ ꯑꯩꯅꯅꯦ ꯍꯟꯅꯨꯕ ꯍꯥꯏꯁꯦ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯝ ꯑꯍꯟ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯤꯁꯤꯕꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯑꯍꯟ ꯅꯠꯇꯦꯗ ꯑꯗ ꯃꯣꯏꯕꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯚꯥꯏ ꯆꯠꯂꯁꯤꯔꯥ ꯃꯊꯥꯁꯨ ꯌꯥꯝ ꯁꯥꯏ ꯉꯁꯤꯁꯦ ꯍꯣꯏ ꯆꯠꯂꯁꯦ ꯁꯦꯅꯦ ꯆꯦꯁ ꯑꯝꯇ ꯄꯤꯔꯣꯁꯦ ꯑꯁ ꯍꯜꯂꯣ ꯀꯔꯟ ꯇꯧꯅꯨ ꯚꯥꯏ ꯍꯜꯂꯣ ꯑꯦꯟꯊꯣꯏ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯏꯃꯥꯟꯅꯕꯤ ꯊꯃꯣꯏ ꯊꯨꯒꯥꯏ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯒꯠꯖꯥꯅꯤꯀꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯉꯣꯟꯗ ꯄꯥꯝꯗ꯭ꯔꯤꯁꯦ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯍꯥ ꯀꯩꯅꯣꯕ ꯗꯥ ꯖꯦꯝꯁꯟ ꯗꯥ ꯂꯤꯌꯣꯔꯁ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯎꯕ ꯄꯥꯏꯍꯜꯂꯣꯏ ꯄꯤꯔꯛꯑꯣ ꯀꯩꯗꯧꯕꯩ ꯄꯥꯏꯍꯟꯗꯣꯏꯅꯣ ꯃꯤꯁꯤꯗꯤꯕ ꯑꯃꯨꯛ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯒ ꯁꯨꯝꯗꯣꯏ ꯇꯩꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯊꯃꯣꯏꯗꯨꯗ ꯁꯦꯡꯉꯨꯅꯦ ꯐꯣꯟꯗ ꯅꯠꯇꯦ ꯃꯈꯨꯠꯇꯥꯡꯗ ꯀꯩꯀꯩꯗ ꯌꯥꯝ ꯄꯥꯏꯍꯟꯒꯦꯅꯦ ꯄꯤꯔꯛꯑꯣꯃꯦ ꯑꯁ ꯍꯜꯂꯣ ꯕꯦꯝꯃ ꯑꯩ ꯍꯌꯦꯡ ꯇꯧꯔꯛꯑꯒꯦꯕ ꯌꯥꯗ꯭ꯔꯦꯕ ꯁꯣꯝꯗ ꯍꯌꯦꯡ ꯇꯧꯔꯛꯑꯒꯦꯀꯣ ꯊꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯦ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯃꯌꯨꯗꯣ ꯊꯛꯆꯜꯂꯒꯅꯦ ꯍꯥꯏꯕ ꯃꯣꯏ ꯇꯧꯔꯛꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯦ ꯌꯦꯡꯉꯨꯅꯦ ꯗꯥ ꯖꯦꯝꯁꯟꯁꯦ ꯃꯆꯤꯟ ꯀꯌꯥꯝ ꯊꯤꯔꯤꯅꯣ ꯌꯦꯡꯉꯣꯕ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯤꯗꯨꯒ ꯅꯪꯅ ꯂꯤꯔꯤꯁꯤꯒ ꯌꯦꯡꯉꯨꯅꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯉꯣꯟꯗ ꯑꯊꯣꯏ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯦꯕ ꯑꯗꯣ ꯑꯩ ꯊꯕꯛꯁꯨ ꯈꯛꯇꯪ ꯆꯤꯜꯂꯦꯕ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯇꯧꯔꯒꯦꯀꯣ ꯊꯝꯃꯒꯦꯀꯣ ꯃꯆꯤꯟ ꯀꯌꯥꯝ ꯊꯤꯔꯤꯅꯣ ꯌꯦꯡꯉꯣꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯀꯥꯏꯅꯒ ꯃꯌꯨ ꯊꯛꯀꯩ ꯊꯛꯑꯒ ꯑꯁ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯕ ꯃꯣꯏꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯃꯤ ꯑꯍꯟꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯅꯦ ꯀꯥꯏꯅꯒ ꯁꯥꯟꯅꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯉꯔꯥꯡ ꯃꯣꯏ ꯄꯥꯔꯇꯤ ꯇꯧꯔꯤꯗꯨꯕꯨ ꯅꯨꯄꯤꯒ ꯌꯥꯎꯖꯥꯠꯂꯕ ꯌꯨꯒꯗꯣ ꯄꯨꯟꯅ ꯊꯛꯃꯤꯟꯅꯖꯥꯠꯂꯣ ꯌꯥꯔꯝꯃꯣꯏ ꯑꯗꯨꯗꯤ ꯉꯔꯥꯡ ꯃꯣꯏ ꯀꯣꯜ ꯇꯧꯔꯛꯏꯗꯣ ꯃꯈꯣꯟ ꯑꯇꯣꯞꯄꯗꯤ ꯀꯩꯝꯇ ꯇꯥꯗꯦ ꯑꯗꯣ ꯗꯥꯏꯌꯣ ꯔꯥꯖ ꯅꯕꯥꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯒꯦ ꯑꯩꯗꯤꯅꯦ ꯀꯨꯏꯔꯦ ꯁꯥꯟꯅ ꯐꯪꯗꯕ ꯔꯣꯃꯥꯟꯁꯀ ꯇꯧ ꯐꯪꯗ꯭ꯔꯤꯁꯦ ꯀꯨꯏꯔꯕꯅꯤ ꯈꯪꯉꯕ ꯑꯣ ꯀꯔꯥꯏꯗꯩꯅꯣ ꯀꯣꯏꯅꯕ ꯍꯧꯔꯛꯄꯗ ꯈꯔꯕꯨ ꯐꯪꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯔꯣꯃꯥꯟꯁ ꯇꯣꯛꯈ꯭ꯔꯣ ꯎꯅꯕꯕꯨ ꯍꯦꯛ ꯐꯪꯗꯦ ꯆꯝꯅꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯕꯕꯨ ꯍꯦꯛ ꯐꯪꯗꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯕꯨꯀꯤꯡ ꯇꯧꯁꯜꯂ ꯊꯝꯃꯒ ꯆꯥꯎꯉꯥꯏ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯄꯪꯗꯧꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯣꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯣꯏꯅ ꯀꯣꯏꯔꯁꯤꯔꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯅꯦ ꯌꯥꯔꯦꯁꯦ ꯑꯩ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯗꯨꯕꯨꯔꯣ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯃꯅꯨꯡꯗ ꯀꯩꯗꯧꯔ ꯂꯩꯖꯥꯠꯅꯣ ꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯁ꯭ꯀꯨꯜꯒ ꯂꯥꯛꯇ꯭ꯔꯖꯥꯠꯔꯣ ꯑꯦ ꯂꯥꯛꯑꯝꯒꯅꯤꯗ ꯑꯩꯉꯣꯟꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯕꯨꯗꯤ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯃꯕꯥꯅꯤꯁꯦ ꯑꯩ ꯌꯥꯝꯅꯗꯤ ꯆꯤꯡꯅꯩꯀꯣ ꯑꯉꯥꯡꯒ ꯑꯣꯏꯁꯜꯂꯦꯕꯣ ꯋꯥꯈꯜꯒ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯃꯇꯝꯒ ꯑꯣꯏꯔꯦ ꯅꯨꯄꯥ ꯀꯣꯏꯔꯝꯗꯅꯅꯦ ꯑꯁ ꯀꯣꯏꯔꯝꯃꯣꯏꯗ ꯅꯪꯁꯨ
ꯑꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯩꯅꯣ ꯊꯣꯡꯃꯤꯟꯅꯔꯤꯁꯤꯅ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯉꯥꯡꯅꯤꯅꯦ ꯁꯤꯗ ꯇꯝꯕ ꯑꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯛ ꯆꯠꯂꯁꯤ ꯂꯥꯛ ꯂꯥꯛ ꯆꯠꯂꯁꯤ ꯂꯥꯛ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯃꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯀꯩꯅꯣꯕ ꯆꯨꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯃꯤ ꯀꯥꯏꯗꯒꯤ ꯆꯨꯝꯅ ꯇꯤꯟꯅꯗꯣꯏꯅꯣ ꯁꯤꯗ ꯋꯥꯔꯤꯒꯁꯦ ꯅꯣꯛꯀ ꯈꯦꯗꯅ ꯊꯣꯛꯂꯛꯑꯒ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯨꯄꯥ ꯑꯃꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯄꯨꯂꯞꯇꯤ ꯀꯣꯏꯔꯝꯃꯣꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯣꯏꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯁꯦꯞ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯒ ꯀꯣꯏꯅꯔꯝꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯦꯞꯅꯤꯅꯦ ꯑꯗꯣ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯈꯪꯗꯣꯛꯈ꯭ꯔꯁꯤ ꯌꯦꯡꯗꯗꯤ ꯌꯦꯡꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯂꯩꯔꯁꯤ ꯕꯥꯏ ꯕꯥꯏ ꯆꯠꯂꯦꯀꯣ ꯉꯥꯏꯈꯣ ꯑꯁꯤ ꯃꯤꯁꯦ ꯀꯩꯗꯧ ꯂꯥꯛꯏꯖꯥꯠꯅꯣ ꯑꯆꯥꯄꯣꯠ ꯂꯩꯔꯝꯃꯗꯤ ꯐꯅꯤ ꯑꯁ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ ꯍꯧꯖꯤꯛ ꯕꯣꯔꯥ ꯀꯥꯡꯍꯧꯒ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯌꯥꯔꯦꯁꯦ ꯐꯠꯂꯥꯎ ꯎꯅꯔꯝꯃꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯔꯤꯅꯣꯕ ꯂꯥꯁ ꯄꯤꯔꯠꯇꯅꯦ ꯂꯥꯡꯕꯒꯤꯅꯦ ꯃꯄꯥꯟꯗ ꯂꯦꯞꯄꯜꯂꯒ ꯊꯝꯃꯤꯕ ꯑꯣꯖꯥꯅ ꯅꯨꯄꯥꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯡꯉꯤꯅꯤꯅꯦ ꯍꯥ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣ ꯍꯦꯟꯊꯣꯏ ꯏꯕꯥꯅꯤꯅꯦ ꯂꯦꯞꯄꯤꯁꯦ ꯀꯌꯥꯗ ꯃꯆꯤꯟꯁꯦ ꯊꯤꯔꯅꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯁꯨ ꯅꯨꯄꯥꯒ ꯊꯣꯛꯃꯤꯟꯅꯔꯤꯅꯤ ꯌꯦꯡꯉꯨꯕ ꯑꯗꯨ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯁꯟ ꯇꯥꯃꯤꯟꯅꯕꯁꯨ ꯅꯠꯇꯤꯌꯦ ꯃꯥꯁꯨ ꯊꯦꯡꯅ ꯊꯣꯛꯆꯔꯛꯄ ꯃꯔꯛꯇ ꯊꯦꯡꯅꯕꯩ ꯋꯥꯅꯦ ꯏꯕꯥꯅꯤ ꯊꯦꯡꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯔꯛꯇ ꯊꯦꯡꯅꯕ ꯅꯪꯒꯤ ꯅꯆꯤꯟꯗꯨꯕꯨ ꯀꯩꯅꯣꯕ ꯑꯗꯨ ꯌꯥꯝ ꯊꯤꯔꯤꯗꯨꯕꯣ ꯀꯥꯏꯗ ꯆꯤꯟ ꯊꯤꯕꯅꯣ ꯆꯥꯛꯀ ꯆꯥꯛ ꯂꯥꯝꯕꯅꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯣ ꯑꯝꯇ ꯈꯟꯅꯔꯛꯈꯤꯅꯨꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯤꯅꯦ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯣꯕ ꯑꯗꯨ ꯂꯣꯏꯔꯒ ꯐꯥꯁ ꯐꯨꯗꯇꯔ ꯀꯩꯅꯣꯝꯃ ꯆꯪꯉꯒ ꯑꯃꯨꯛ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝ ꯌꯥꯏꯗꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯑꯁ ꯑꯁꯤꯗꯅꯦ ꯁꯤꯡꯖꯨ ꯌꯣꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯨꯔꯁꯤ ꯆꯞ ꯃꯥꯟꯅꯩ ꯇꯣ ꯁꯤꯡꯖꯨ ꯑꯣꯏꯌꯦ ꯃꯤꯃꯤ ꯁꯤꯡꯖꯨꯐꯥꯎ ꯐꯪꯗꯕ ꯑꯁꯦ ꯐꯪꯉꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯨꯡꯕꯤꯄꯣꯛ ꯑꯣꯏꯅ ꯆꯥꯔꯨꯁꯤꯗꯅ ꯀꯥꯏꯅꯣꯃ ꯃꯤꯃꯤ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯑꯁꯤꯗꯒꯤ ꯁꯤꯡꯖꯨ ꯈꯔ ꯂꯩꯔꯒ ꯃꯤꯃꯤ ꯈꯔ ꯇꯣꯠꯁꯤꯜꯂꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯜꯂꯦ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯀꯩ ꯈꯦꯠꯅꯒꯦ ꯍꯣꯏ ꯌꯥꯔꯦ ꯆꯥꯎꯔꯅꯕꯅꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯕꯦꯝꯃ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯀꯩ ꯋꯥꯠꯂꯤꯒꯦ ꯗꯦꯠ 28ꯇꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯟꯗꯦꯁꯨ ꯇꯥꯕꯅꯦꯈꯔ ꯉꯟꯅ ꯊꯣꯛꯂꯛꯑꯣꯕ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯀꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯁꯤ ꯌꯥꯏꯀꯣ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯂꯁꯦ ꯊꯤꯟꯕꯤꯔꯝꯒꯦꯒ ꯍꯥꯏꯗꯤ ꯑꯁꯤ ꯍꯟꯅꯨꯕ ꯑꯅꯤꯁꯦ ꯅꯠꯇꯤꯌꯦ ꯃꯤ ꯁꯥꯎꯔꯤꯒꯁꯦ ꯀꯩꯝ ꯈꯪꯗꯒꯩ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯕ ꯁꯣꯅꯣ ꯂꯣꯏ ꯆꯨꯔꯕ ꯉꯥꯛꯇꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯦ ꯑꯗꯨꯕꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯇꯧꯕ ꯇꯥꯕꯅꯦ ꯃꯣꯏ ꯌꯦꯡꯁꯤꯟꯕꯗꯤ ꯌꯥꯄꯣꯟꯇꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯑꯉꯥꯡꯗꯣ ꯅꯣꯏ ꯑꯗꯥꯏꯗꯩꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗꯨꯗꯩꯅꯤ ꯉꯁꯤ ꯍꯦꯛꯇ ꯆꯧꯁꯤꯔꯣ ꯉꯁꯤ ꯆꯠꯂꯔꯣꯏꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯍꯣꯏ ꯆꯠꯂꯁꯦ ꯐꯔꯦꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯁꯤꯅꯦ ꯆꯠꯂꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯦ ꯆꯠꯁꯦ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯀꯣꯏ ꯅꯪꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯁꯝꯁꯟ ꯑꯝꯇ ꯇꯧꯊꯣꯛꯑꯃꯤ ꯅꯪꯀꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯦꯕ ꯉꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯑꯁ ꯑꯝꯇ ꯌꯥꯔꯦꯕ ꯅꯪ ꯁꯤꯗꯤ ꯔꯥꯍꯨꯜ ꯑꯩ ꯐꯖꯅ ꯍꯪꯒꯦꯁꯦ ꯅꯪ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯏꯅꯕ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯕ ꯕꯦꯝꯊꯣꯏ 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 ꯕꯦꯝꯊꯣꯏꯕ ꯍꯥ ꯕꯦꯝꯃ ꯑꯊꯣꯏ ꯕꯦꯝꯃ ꯕꯦꯝꯃ ꯑꯊꯣꯏ ꯁꯤꯁꯤꯔꯣ ꯑꯣꯍꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯉꯥꯏꯈꯣ ꯗꯥꯂꯤꯌꯣ ꯀꯩꯅꯣ ꯗꯥꯂꯤ ꯑꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯗꯣ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯊꯣꯏꯒ ꯍꯦꯟꯊꯣꯏꯕꯤꯒꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯣ ꯈꯪ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯥꯂꯤꯌꯣꯅ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯣꯏ ꯀꯣꯏꯔꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯒꯤ ꯑꯃ ꯃꯥꯒꯤ ꯑꯃ ꯑꯗꯣ ꯑꯊꯣꯏꯕꯤꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯍꯦꯟꯊꯣꯏꯕꯤꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯁꯨꯝ ꯀꯩꯅꯣꯝ ꯇꯥꯟꯅꯁꯤꯅ ꯂꯥꯛꯄꯅꯦꯕ ꯀꯩ ꯋꯥꯅꯣ ꯗꯥꯂꯤꯌꯣ ꯑꯃꯨꯛ ꯀꯣꯊꯔꯦꯅꯦ ꯀꯣꯀꯣ ꯍꯥꯏꯔꯣꯅꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯦ ꯀꯃꯥꯏꯅꯒ ꯅꯨꯡꯁꯤꯅꯒꯦꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯀꯣꯏꯅꯒꯦ ꯁꯤꯅꯤꯗ ꯅꯨꯡꯁꯤꯅꯔ ꯀꯣꯏꯅꯩꯅꯤ ꯀꯩꯅꯣ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯦ ꯀꯩꯀꯩ ꯄꯥꯝꯃꯤ ꯁꯦꯠꯄꯤ ꯆꯥꯕ ꯈꯣꯠꯄꯤꯗꯣ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯣ ꯑꯗꯨ ꯃꯇꯥꯡꯗꯅꯦ ꯄꯥꯝꯃꯤꯁꯦ ꯅꯕꯥꯅꯤꯅ ꯍꯥꯏꯁꯦ ꯃꯣꯏꯕꯥꯅꯤꯗꯨꯅ ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯅꯣꯏ ꯀꯩ ꯇꯧꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ 1,000,000
ꯀꯩꯅꯣ 1,000 ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯨꯄꯥ 1,000 ꯄꯤꯔꯣ ꯑꯗꯨꯒ ꯍꯥꯏꯒꯦ 이씨 시마ꯈꯛꯀꯤ 1,000 ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯅꯪꯒꯤ ꯅꯑꯣꯡꯗ ꯇꯧꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥꯗꯣꯝ ꯑꯃꯨꯛ ꯍꯪꯔꯣ ꯌꯥꯔꯦ ꯍꯪꯉꯨꯔꯒꯦ ꯌꯥꯔꯦ ꯍꯪꯗꯕ ꯃꯤ ꯊꯤꯔꯤꯉꯩꯗꯅꯦ ꯑꯇꯣꯞꯄꯅ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯆꯦꯡꯒꯤꯕ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯨꯀꯣ ꯄꯤꯊꯣꯛꯑꯝꯕꯅ ꯐꯠꯇ꯭ꯔꯣ ꯁꯦ ꯅꯉꯣꯟꯗꯤ ꯀꯥꯞꯄꯝꯃꯣ ꯌꯥꯝꯃꯟꯗ꯭ꯔꯣ ꯀꯥꯞꯄꯛꯑꯒꯦ ꯁꯦ ꯀꯥꯞꯄꯛꯑꯒꯦ ꯀꯥꯞꯈ꯭ꯔꯣ ꯁꯠ ꯀꯥꯞꯊꯣꯛꯈ꯭ꯔꯣ ꯁꯦ ꯌꯥꯔꯦꯀꯣ ꯌꯥꯔꯕ ꯍꯥꯏꯔꯣ ꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯦ ꯑꯍꯥꯟꯕꯗꯅꯦ ꯅꯣꯏ ꯁꯝ ꯑꯁ ꯅꯣꯏ ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯗꯤ ꯄꯨꯔꯥ ꯕꯔꯕꯥꯠ ꯇꯥꯔꯦ ꯁꯤꯃꯗꯤꯀꯣ ꯄꯨꯔꯥ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯁꯦꯝꯗꯣꯛꯇꯣꯏꯗꯣ ꯀꯩꯅꯣꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯒꯦꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯃꯤꯁꯤꯗꯤꯀꯣ ꯂꯩꯗꯅ ꯈꯔ ꯃꯥꯟꯅꯗꯕ ꯈꯔ ꯏꯁꯇꯦꯇꯤꯛ ꯑꯣꯏꯕ ꯁꯝꯒꯁꯦ ꯀꯣꯔꯤꯌꯥ ꯑꯣꯄꯥꯒꯤ ꯇꯥꯏꯞꯇ ꯑꯣꯄꯥ. ꯇꯪꯈꯥꯏꯒ ꯍꯥꯠꯄꯗꯣ ꯑꯗꯒꯤ ꯃꯨꯂꯦꯠꯇꯒ ꯃꯈꯜ ꯃꯈꯜ ꯂꯩꯗꯅ ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯁꯝꯗꯨꯗꯤ ꯇꯦꯟꯕꯅꯤꯅ ꯌꯥꯔꯣꯏꯅꯦ ꯑꯗꯨꯁꯨ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯑꯣꯡꯗ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣ ꯀꯔꯤ ꯀꯣꯔꯤꯌꯥꯒꯤ ꯑꯣꯄꯥ ꯍꯥꯏꯕ ꯑꯣ ꯑꯣꯄꯥ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣꯕ ꯑꯗꯨꯗꯒꯤ ꯃꯨꯂꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯑꯗꯨ ꯈꯪꯉꯨꯔꯅꯣ ꯅꯣꯏꯅꯤꯗ ꯆꯥꯟꯅꯔꯔꯣꯏꯕ ꯑꯗꯣ ꯁꯥꯏꯠꯇꯣ ꯃꯗꯨꯃꯗꯤ ꯌꯥꯝ ꯊꯨꯅ ꯀꯛꯊꯠꯂꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯇ꯭ꯔꯦꯛꯁꯦ ꯀꯌꯥꯗꯤ ꯆꯠꯅꯗ꯭ꯔꯕꯅꯦ ꯑꯗꯣ ꯅꯕꯥꯅꯤꯒꯤꯗꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯁꯝꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯦꯕ ꯗ꯭ꯔꯦꯁꯇꯤ ꯀꯩꯀꯩ ꯁꯦꯠꯄ ꯌꯥꯒꯦꯕ ꯚꯤꯟꯇꯦꯖ ꯔꯦꯇ꯭ꯔꯣ ꯑꯣꯚꯔꯁꯥꯏꯖ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯒꯤ ꯁ꯭ꯀꯤꯅꯤ ꯖꯤꯟꯁ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤꯅꯦ ꯑꯁ ꯏꯁꯀꯤꯅꯤ ꯖꯤꯟꯁꯁꯦ ꯀꯅꯥꯝ ꯁꯦꯠꯅꯗ꯭ꯔꯕꯅꯦ ꯑꯗꯨ ꯃꯗꯨꯗꯤ ꯑꯥꯎꯠ ꯑꯣꯐ ꯐꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯗꯨꯀꯥꯇꯤꯒꯤꯒ ꯊꯤꯗꯅ ꯑꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯗꯨ ꯈꯤꯇ ꯍꯥꯏꯔꯛꯎꯅꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯂꯩꯗꯅ ꯅꯣꯏ ꯑꯉꯥꯡꯉꯩꯅ ꯄꯨꯊꯣꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯅꯧꯕ ꯁꯤꯖꯤꯟꯅꯕꯗꯣ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯊꯥꯒꯠꯅꯕꯗꯣ ꯑꯗꯨ ꯃꯇꯥꯡꯗ ꯍꯥꯏꯔꯛꯑꯣꯅꯦ ꯗꯥꯂꯤꯌꯣ ꯅꯪꯅ ꯍꯥꯏ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯗꯣ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯀꯩ ꯆꯠꯅꯒꯦꯕ ꯍꯥꯏꯗꯤ ꯀꯩꯀꯩ ꯂꯝꯗꯒ ꯎꯅꯕ ꯆꯠꯀꯦꯕ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇꯒ ꯚ꯭ꯌꯨꯒ ꯐꯖꯕ ꯌꯥꯝ ꯂꯩꯔꯕꯅꯦ ꯑꯗꯩ ꯏꯁꯇ꯭रीꯠ ꯐꯨꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯊꯣꯛꯑꯕꯅꯦ ꯑꯗ ꯀꯣꯛ ꯆꯠꯂꯣ ꯑꯗꯣ ꯀꯩꯅꯣꯕ ꯑꯗꯨꯗꯒꯤ ꯆꯥꯗꯣꯏꯁꯦ ꯑꯃꯨꯛꯁꯨ ꯀꯥꯞꯇꯣꯏꯔꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯏꯁꯤꯗꯤ ꯇꯧꯕ ꯕꯦꯔꯥꯏ ꯉꯥꯅꯤ ꯅꯨꯡꯁꯤ ꯌꯥꯝꯃꯤꯀꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯥꯞꯄꯒꯦ ꯌꯥꯔꯁꯦ ꯑꯝꯇ ꯆꯠꯀꯦ ꯆꯠꯂꯨꯔꯒ ꯕꯣꯔꯥ ꯀꯥꯡꯉꯧ ꯆꯥꯁꯤꯅꯦ ꯍꯥꯏꯔꯨꯗꯅ ꯌꯥꯔꯕ ꯌꯦꯡꯉꯨ ꯆꯣꯞꯇꯅ ꯇꯣꯛꯆꯁꯤꯅꯤ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯃꯈꯥ ꯑꯃꯨꯛ ꯁꯦ ꯑꯍꯥꯟꯕꯗꯅꯦ ꯆꯪꯉꯦꯗꯅ ꯑꯥ ꯑꯗꯨꯒꯅꯦ ꯅꯣꯏ ꯇꯧꯗꯣꯏꯁꯦ ꯃꯤꯅꯨꯒ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗꯅꯦ ꯑꯣꯔꯗꯔꯒ ꯁꯠ ꯇꯧꯁꯤꯟꯒꯗꯕ ꯑꯗꯨꯗꯤ ꯃꯤꯅꯨ ꯌꯦꯡꯗꯗꯤ ꯀꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯗꯣꯏꯕ ꯀꯩꯀꯩ ꯌꯥꯎꯔꯤꯅꯣꯁꯨ ꯈꯪꯉꯔꯣꯏ ꯃꯃꯜ ꯀꯌꯥ ꯄꯤꯔꯤꯅꯣꯁꯨ ꯑꯝꯇ ꯈꯪꯉꯔꯣꯏ ꯑꯗꯨꯗꯤ ꯑꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯤꯅꯨꯒ ꯌꯦꯡꯉꯨꯅꯨ ꯍꯥꯏꯁꯦ ꯁꯦ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯅꯕꯥꯅꯤꯁꯦ ꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯃꯐꯝꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯪꯂꯕ ꯑꯆꯥ ꯑꯊꯛ ꯂꯧꯕꯒꯁꯦ ꯄ꯭ꯔꯥꯏꯁꯀ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗꯅꯦ ꯑꯄꯥꯝꯕꯒꯁꯦ ꯑꯣꯔꯗꯔ ꯁꯠ ꯇꯧꯕꯤ ꯃꯤꯅꯨ ꯌꯦꯡꯗꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯅꯤꯅꯦ ꯃꯣꯏ ꯄꯥꯝꯃꯤꯁꯦ ꯆꯨꯝꯃꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯚꯥꯏ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯚꯥꯏ ꯑꯗꯨ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯁꯦ ꯑꯗꯨꯗ ꯆꯠꯇꯣꯏ ꯃꯐꯝꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯣꯟꯂꯥꯏꯟꯗ ꯀꯩꯀꯩ ꯌꯥꯎꯒꯦꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯂꯣꯏ ꯍꯪꯅꯔꯕꯅꯦ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯈꯔ ꯌꯦꯡꯉꯣ ꯃꯐꯝꯒꯗꯣ ꯅꯤꯡꯊꯤꯖꯅ ꯌꯦꯡꯉꯨꯀꯣ ꯆꯠꯀꯦ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯅꯕꯗꯣ ꯅꯄꯨꯟꯁꯤꯒꯤ ꯆꯠꯇ꯭ꯔꯤꯕ ꯃꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕꯅꯤꯅ ꯆꯠꯄꯒ ꯈꯪꯁꯨ ꯈꯪꯉꯣꯏ ꯑꯥꯏꯇꯦꯝ ꯈꯤꯇꯪꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯦꯛ ꯑꯦꯟ ꯆꯤꯁ ꯐ꯭ꯔꯦꯟ ꯐ꯭ꯔꯥꯏꯁ ꯅꯒꯦꯠ ꯑꯗꯨꯒ ꯃꯣꯛꯇꯦꯜꯒꯨꯝꯕ ꯑꯃꯒ ꯂꯧꯔꯣ ꯉꯥꯏꯈꯣ ꯃꯣꯛꯇꯦꯜ ꯍꯥꯏꯕ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯐꯥꯁ ꯐꯨꯗꯀꯨꯝꯕ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯑꯇꯥꯡꯕꯗꯣ ꯑꯗꯨ ꯆꯉꯥꯡꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯖꯥꯠꯂꯕ ꯑꯩꯗꯤ ꯁꯪꯒꯣꯝ ꯆꯥꯗꯤ ꯀꯌꯥ ꯊꯛꯇꯕꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯆꯉꯥꯡꯅꯣ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯂꯧꯒꯦ ꯂꯧ Black ꯕ꯭ꯔꯁ coffee? ꯂꯩꯇꯕ ꯍꯣꯏ ꯆꯞ ꯃꯥꯟꯅꯩ ꯐ꯭ꯔꯦꯟ ꯐ꯭ꯔꯥꯏꯁ ꯀꯥꯏꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒꯗꯤꯅꯦ ꯑꯂꯨ ꯕꯣꯔꯥꯒꯨꯝꯕꯅꯦ ꯑꯂꯨ ꯑꯇꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯗ ꯀꯌꯥ ꯄꯤꯔꯤꯕ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯄꯣꯠ ꯅꯠꯇꯦꯗ
lupa chani mangare tangi tang. Hare hare alu ataw do lupa sani pi ba lupa kya kesi kya kya alu no wen pirak tese ꯚꯥꯏ ꯌꯥꯔꯁꯤ ꯃꯥꯡꯖꯔꯁꯨꯅꯨ ꯌꯥꯔꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯟꯗꯛꯇꯤꯅꯦ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯦ 이번이제 너무 ngам에 합도 호이다 끝까지 떠오르던 모이나 아خꯣꯏꯕꯨ ahꯟ khara ꯑꯣꯏꯔꯦꯅ 우시ꯗꯕ ꯍꯣꯏ ꯌꯥꯄꯣꯠꯇꯦ ꯑꯂꯨ ꯕꯣꯔꯥ ꯆꯅꯤ ꯄꯤꯒꯦꯔꯥ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯇꯣꯠꯁꯜꯂꯒ ꯆꯅꯤ ꯄꯤꯒꯦꯔꯥ ꯆꯥꯝꯕꯤ ꯄꯤꯒꯦꯔꯥ ꯍꯦꯛꯇ ꯂꯩꯔꯁꯤ ꯆꯥꯔꯁꯤ ꯚꯥꯏ 호이다 떠오르지 안강 아니드네 누빠 또 와칸 칼락중이드네 이반이드네 뿡루에 루팔라던 떠오르던 게노 Sidi jumnu na wini ko dalio. Pungnu lupan gera gadi kainom di lehe. ꯑꯗꯨ ꯃꯇꯥꯡꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯁ ꯑꯃꯨꯛꯁꯨ ꯅꯩꯔꯦꯅꯦ ꯉꯁꯤꯗꯤ ꯄꯣꯠꯇꯤ ꯀꯥꯞꯄꯦꯅꯦ ꯅꯪꯁꯨ ꯊꯤꯅ ꯇꯧꯔꯦ ꯕ꯭ꯔꯣ ꯑꯗꯣ ꯇꯥꯏꯃꯤꯡꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯄꯨꯡꯗꯤ ꯍꯥꯏꯅꯒꯤ ꯃꯇꯝꯗꯤ ꯌꯧꯔꯦ ꯃꯇꯝꯁꯤ ꯊꯦꯡꯉꯤꯅꯦ ꯌꯧꯔꯛꯇꯣꯔꯦꯗꯤ ꯍꯥꯏꯕꯅꯦ ꯑꯣ ꯀꯩꯗꯧꯔꯒꯦꯅꯦ ꯑꯥꯏ ꯑꯍꯟꯅ ꯄꯥꯝꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯌꯥꯝ ꯏꯪ ꯇꯞꯆꯕꯤ ꯌꯥꯝ ꯂꯦꯝꯕꯤ ꯐꯅꯦꯛꯀ ꯁꯦꯠꯀꯗꯕ ꯅꯥꯆꯣꯝꯒ ꯆꯤꯟꯒꯗꯕ ꯋꯥꯒ ꯉꯥꯡꯕꯗꯅꯦ ꯌꯥꯝ ꯂꯤꯔꯤ ꯈꯣꯏꯔꯤꯒꯗꯕ ꯀꯩꯅꯣ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯞꯆꯕꯤ ꯋꯥꯒ ꯉꯥꯡꯕꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯝꯖꯕꯤ ꯏꯪ ꯇꯞꯆꯕꯤ ꯑꯣꯏꯒꯗꯕ ꯅꯨꯄꯥꯅꯒ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯁꯧ ꯁꯧ ꯂꯥꯎꯗꯕ ꯃꯆꯤꯟꯒ ꯄꯨꯡꯈꯨꯝ ꯈꯨꯝꯗꯕꯗꯣ ꯑꯗꯣ ꯆꯦ ꯍꯣꯏ ꯆꯍꯤ ꯃꯇꯥꯡꯁꯦ ꯕꯣꯔꯥ ꯀꯥꯡꯉꯧ ꯅꯠꯇꯗꯤ ꯆꯥꯗꯕ꯭ꯔꯣ ꯀꯩꯇꯧꯕꯩ ꯆꯥꯗꯅꯤ ꯆꯧꯆꯧ ꯆꯥꯏ ꯆꯧꯆꯧ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯔꯤꯗꯨꯗꯤ ꯑꯗꯣ ꯎꯅꯕꯗꯤ ꯀꯥꯏꯗ ꯎꯅꯒꯦꯕ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯉꯩꯗ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯑꯗꯨꯒ ꯍꯣꯇꯦꯜꯗꯁꯨ ꯎꯅꯩ ꯍꯥ ꯍꯣꯇꯦꯜ ꯉꯝꯃꯔꯣꯏ ꯍꯣꯇꯦꯜꯗꯤ ꯑꯩ ꯀꯤꯖꯩ ꯑꯦ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯀꯤꯗꯨꯅ ꯀꯩ ꯂꯩꯒꯦꯕ ꯍꯣꯇꯦꯜꯗ ꯀꯩꯅꯣ ꯆꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯦ ꯁꯥꯝ ꯑꯣꯏꯔꯤꯁꯤꯗꯤ ꯍꯣꯇꯦꯜꯗ ꯀꯃꯥꯏꯅ ꯎꯅꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯍꯣꯇꯦꯜ ꯍꯥꯏꯗꯤꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯉꯧ ꯆꯧ ꯑꯂꯨ ꯆꯣꯞ ꯆꯥꯐꯝꯗꯨꯅꯦ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯣꯏꯅꯤꯟ ꯈꯜꯂꯤꯁꯤꯅ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯃꯥꯅꯦ ꯑꯍꯦꯟꯕ ꯀꯩꯁꯨ ꯈꯟꯗꯦꯗ ꯆꯦ ꯑꯗꯣ ꯆꯦ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯅꯤ ꯃꯈꯣꯏꯗ ꯇꯥꯃꯣ ꯑꯗꯨꯝ ꯀꯧꯗ ꯑꯇꯩ ꯀꯧꯔꯨꯔꯒ ꯃꯣꯏꯅ ꯑꯍꯜ ꯑꯣꯏꯔꯦꯅ ꯈꯟꯈ꯭ꯔꯗꯤ ꯍꯅꯨꯕ ꯍꯅꯨꯕꯧ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯍꯥꯏꯔꯛꯀꯦꯔꯥ ꯍꯥꯏꯔꯛꯂꯣꯏꯔꯥ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯇꯣ ꯈꯪꯅꯒꯦ ꯎꯅꯒꯦꯅ ꯍꯥꯏꯒꯗꯕ ꯊꯥꯏꯅꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯈꯪꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯗꯅ ꯂꯩꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯥꯔꯠꯅꯔ ꯃꯌꯥꯝ ꯊꯝꯅꯔꯕꯅꯤꯅ ꯄꯦꯔꯦꯟꯁꯀ ꯑꯝꯇ ꯈꯪꯅꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯕꯦꯕꯤ ꯉꯁꯤꯗꯤ ꯑꯍꯟ ꯌꯥꯝ ꯃꯥꯟꯒꯨꯝ ꯇꯧꯏꯅ ꯇꯥꯃꯣꯁꯨ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯅꯕꯥꯅꯤꯅꯒ ꯐꯅꯦꯛꯀ ꯁꯦꯠꯄ ꯎꯕꯁꯤꯗꯤ ꯄꯨꯛꯉꯛꯉꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩꯁꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯁꯦꯠꯂꯤꯗ ꯇꯥꯃꯣ ꯑꯗꯣ ꯅꯣꯡꯃꯇ ꯎꯅꯕꯗꯗꯤ ꯎꯗꯦꯅꯦ ꯑꯗꯣ ꯇꯥꯃꯣ ꯑꯅꯤꯅ ꯁꯦꯠꯂꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯝꯇ ꯎꯗ꯭ꯔꯤꯌꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯑꯗꯣ KFCꯗꯔ ꯗꯣꯃꯤꯅꯣꯁꯇꯔ ꯑꯍꯥꯎꯕ ꯈꯔ ꯆꯥꯎꯁꯤ ꯀꯩꯅꯣ ꯇꯥꯃꯣ ꯑꯗꯨꯏ ꯁꯔꯨꯛ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯎꯁꯤꯔꯥ
ꯀꯩꯗꯧꯕꯩ ꯕꯣꯔꯥ ꯆꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯍꯟꯕꯗꯧꯅ ꯍꯟꯅꯨꯕꯇꯪꯅ ꯕꯣꯔꯥ ꯆꯥꯔꯤ ꯂꯩꯇꯦ ꯇꯥꯃꯣ ꯍꯟꯗꯛꯇꯤ ꯍꯦꯟꯊꯣꯏꯕꯥꯅꯤꯁꯦ ꯕꯣꯔꯥ ꯀꯥꯡꯉꯧꯅ ꯍꯦꯟꯅ ꯄꯥꯝꯕ ꯑꯩꯅꯗꯤ ꯃꯦꯀꯦꯟꯁꯤꯁꯀꯨꯝꯕ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁꯀꯨꯝꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯎꯔꯁꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯅꯤ ꯃꯣꯛꯇꯦꯜ ꯑꯣꯏꯅ ꯆꯥꯔꯨꯁꯤꯅꯣ ꯍꯥ ꯍꯥ ꯇꯥꯃꯣ ꯀꯩꯅꯣ? ꯃꯣꯡꯇꯦꯜꯗꯤ ꯆꯥꯅꯕ ꯇꯥꯏꯌꯦ. ꯅꯠꯇꯤꯌꯦ ꯊꯛꯅꯕꯅꯦ ꯑꯣ ꯈꯪꯉꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯛꯏꯗ ꯑꯩꯈꯣꯏ ꯃꯤꯅꯨꯒ ꯑꯝꯇ ꯌꯦꯡꯒꯦꯗ ꯑꯗꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯃꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯥꯃꯣ ꯍꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯒ ꯑꯣꯏꯅ ꯈꯪꯍꯜꯂꯣꯗꯅ ꯑꯁ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯌꯦ ꯅꯪꯁꯨ ꯑꯗꯣ ꯆꯠꯂꯁꯤ ꯀꯩꯅꯣ ꯌꯥꯄꯣꯠꯇ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯑꯥꯗ ꯆꯠꯁꯦ ꯆꯠꯂꯁꯤ ꯆꯠꯁꯤ ꯊꯣꯛꯅ ꯐꯖꯔꯦꯗꯀꯣ ꯏꯆꯥꯒꯤ ꯁꯝꯖꯦ ꯃꯅꯥ ꯏꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ Ngasi kenom tu casi tu na. ꯄꯩꯁꯥꯒ ꯂꯩꯇꯦꯀꯣ Cie, kenapa balik sini? Caning muda ayu ni, lagi talking ngasi di. ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯔꯃꯥꯅꯤꯗꯀꯣ Ima khara tau rai tari, business ama tau na khara pai rai tari ngasi di. ꯑꯦ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯕ ꯀꯩꯝꯇ ꯈꯪꯗꯕ ꯅꯪꯅꯁꯨ Tau tau bukan nate, tau apa ni tau apa? Ngasi ki income yang jaga ro. ꯀꯥꯏ ꯀꯥꯏ Se, ꯑꯦ ꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ ꯅꯪꯗꯤ ꯀꯥꯏꯗꯩ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯔꯝ ꯃꯊꯨꯝ ꯂꯧꯔꯨꯒꯦ ꯅꯪꯕꯨ ima, lau dia ba. Sidi, ini yang wan dan jaba. Asyik mau pesa ni. ꯑꯕꯨꯡꯉꯣ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯍꯦꯡꯅ ꯍꯥꯏꯔꯣ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯣꯕ Aduh bro. Sumai torogan ya. Moi na ne. Si mi amja, pira mazakri. ꯏꯃꯥ ꯍꯥꯎ ꯑꯩ ꯀꯞꯅꯤꯡꯉꯛꯀꯗꯣꯔꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯩꯈꯣꯏ ꯅꯥꯎ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯁꯨ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯩꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯐꯪꯍꯧꯗꯦ ꯏꯁ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯊꯣꯡꯅꯁꯨ ꯅꯨꯡꯁꯤꯔꯦꯗꯀꯣ Ima, nungai kini. Ice, ngasi dagi ne. Sidagi ice su lesson ama learn to boy jaroi. ꯌꯥꯝ ꯄꯛꯇꯦ ꯆꯠꯂꯣ ꯑꯥꯗ ꯅꯪ Ho hoi, cacarage. ꯆꯠꯂꯣ ꯏꯆꯥꯁꯤꯗꯤ ꯌꯥꯝ ꯇꯥꯎꯀꯣ Hoi ma, customer anau bom thirugi gai. ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯕꯛ ꯆꯤꯟꯕꯒ ꯅꯪꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯑꯝꯇ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯈꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯦ ꯗꯥꯖꯟꯁꯟ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯨꯟꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯗꯗꯥꯒꯤ ꯑꯆꯤꯟꯕ ꯀꯩꯝꯇ ꯈꯪꯗꯅ ꯑꯩꯅ ꯗꯗꯥꯅ ꯃꯇꯝ ꯄꯤꯕꯤꯗꯦꯅ ꯏꯁꯧ ꯄꯨꯂꯥꯡꯗ ꯂꯥꯡꯕꯗꯣ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯅ ꯐꯅ ꯊꯕꯛ ꯆꯤꯜꯂꯁꯨ ꯅꯪꯒꯤ ꯃꯇꯝ ꯈꯥꯏꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯃꯗꯤ ꯀꯩꯗꯧꯕꯩ ꯃꯇꯝ ꯈꯥꯏꯗꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯅ ꯅꯨꯡꯁꯤꯍꯟꯅꯤꯡꯕ ꯃꯑꯣꯡꯗꯨꯒ ꯃꯥꯟꯅꯗꯕꯒꯤ ꯑꯩꯅ ꯗꯗꯥꯕꯨ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯋꯥꯁꯨ ꯋꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯝꯕꯁꯦ ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯅꯦ ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯤ ꯗꯗꯥꯕꯨ ꯑꯗꯨꯝ ꯎꯅꯤꯡꯕꯒꯤ ꯑꯗꯣ ꯗꯗꯥꯅ ꯃꯇꯝ ꯁꯨꯡꯄꯤ ꯄꯤꯕꯤꯗꯦ ꯑꯗꯨꯒꯤ ꯑꯩꯅ ꯋꯥꯔꯧꯖꯕꯅꯦ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯗꯗꯥꯅ ꯄꯥꯝꯗꯕ ꯂꯩꯔꯁꯨ ꯑꯩ ꯑꯝꯇ ꯇꯧꯔꯔꯣꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩ ꯁꯦꯝꯗꯣꯛꯆꯒꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒꯗꯤ ꯌꯦꯡꯉꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯁꯨ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯣꯏꯅꯦ ꯑꯩ ꯗꯗꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯍꯥ ꯎꯪꯗꯨꯅꯇ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ Kasi daw di ba?
ꯀꯩꯗꯧꯔꯒꯦꯅꯦ ꯅꯤꯡꯊꯤꯅ ꯏꯃꯥꯗ ꯍꯥꯏꯌꯣꯕ ꯀꯩꯗꯧꯔꯒꯦꯕ 이마 비즈니스도 그스테마는 몸도 펑드 미싱이야 로이싱그리 이마 아이 가만히 둬두노 이씨 아들게 뭐래 이마 이거 샤한테 해드 그동안 뭐 빠샤노 낭보 이마 레리시지 이마 뭐든 삐게라고 야로 이마 아코이 지네 이거는 빠샤 바이거니 이씨 이마 아들게 뭐래 이마가 쟤네 집 모시러 싹 통지러 라오 이마 이마 좀 깎이지 라오 이마 시대가 그래 얘기하봐 이마 시대가 그래 얘기하네 라오 이마 레리시지 이마